ꯖꯨꯟꯒꯤ ꯇꯥꯡ 18ꯇ ꯐꯣꯡꯕ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯒꯦ꯫ ꯆꯥꯍꯧꯗꯕ ꯁꯦꯕꯣꯠ ꯇꯦꯁꯀꯤꯗꯃꯛ ꯄꯨꯈ꯭ꯔꯦ꯫ ꯀꯣꯡꯕ ꯀꯩꯊꯦꯜꯒꯤ ꯂꯩꯔꯨꯕ ꯁꯦꯕꯣꯠꯀ ꯉꯥꯔꯤꯒ ꯆꯥꯔꯨꯕꯗꯒꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯥꯗꯅ ꯊꯝꯍꯧꯕ ꯁꯦꯕꯣꯠ ꯑꯃꯗꯤ ꯑꯇꯩ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯀꯥꯡꯕꯨꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 35ꯒꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯁꯤꯡꯖꯃꯩ ꯄꯤ.ꯑꯦꯆꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯣꯡꯖꯨ-ꯄꯤꯆꯨ ꯂꯝꯄꯥꯛ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛꯇꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯣꯡꯖꯝ ꯈꯝꯕ, ꯆꯍꯤ 35, ꯑꯄꯣꯛꯄ ꯂꯣꯡꯖꯝ ꯏꯕꯣꯆꯧꯕ ꯀꯧꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯈꯝꯕꯒꯤ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯃꯆꯦꯁꯨ ꯃꯈꯥ ꯇꯥꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯈꯝꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯌꯥꯝꯕ ꯇꯣꯝꯄꯣꯛ, ꯆꯍꯤ 92, ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯆꯤꯡꯅꯗꯨꯅ ꯔꯤꯝꯁꯇ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯐꯤꯚꯝ ꯑꯣꯏꯗꯕꯗꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯕ ꯈꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯣꯡꯕ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯈꯤꯕ ꯆꯥꯗꯅ ꯊꯝꯍꯧꯕ ꯁꯦꯕꯣꯠ 2 ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝ ꯈꯔ ꯆꯥꯡꯌꯦꯡ ꯆꯠꯊꯅꯕ ꯂꯧꯈꯠꯈ꯭ꯔꯦ꯫ ꯇꯤꯝ ꯑꯗꯨꯅ ꯀꯣꯡꯕ ꯀꯩꯊꯦꯜꯗꯁꯨ ꯆꯠꯇꯨꯅ ꯁꯦꯕꯣꯠ ꯌꯣꯟꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯁꯨ ꯎꯅꯗꯨꯅ ꯁꯦꯕꯣꯠ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯣꯛꯅꯕꯁꯨ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯁꯦꯕꯣꯠ ꯉꯧꯔꯒ ꯆꯥꯔꯨꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕꯗꯨ ꯉꯥꯔꯤꯗꯒꯤ ꯑꯣꯏꯔꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯗꯅ ꯇꯣꯉꯥꯟꯕ ꯄꯥꯎ ꯈꯔ ꯌꯥꯎꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯖꯕꯅꯤ꯫ ꯁꯦꯕꯣꯠꯀ ꯉꯥꯔꯤꯒ ꯉꯧꯗꯨꯅ ꯆꯥꯔꯨꯕꯗꯒꯤ ꯉꯔꯥꯡ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯊꯣꯡꯖꯨ-ꯄꯦꯆꯨ ꯂꯝꯄꯥꯛꯇꯒꯤ ꯂꯣꯡꯖꯝ ꯈꯝꯕ, ꯆꯍꯤ 35 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ 4 ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯆꯥꯈꯤꯕ ꯉꯥꯔꯤ ꯑꯗꯨꯗ ꯀ꯭ꯂꯣꯁꯤꯗꯤꯌꯝ ꯕꯣꯇꯨꯂꯤꯅꯝ ꯀꯧꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯑꯃ ꯌꯥꯎꯕꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯁꯥꯔꯚꯤꯁꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯀꯦ. ꯔꯥꯖꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯗꯥꯛꯇꯔ ꯀꯦ. ꯔꯥꯖꯨꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯣꯡꯖꯝ ꯈꯝꯕꯒꯤ ꯑꯄꯣꯛꯄ ꯂꯣꯡꯖꯝ ꯏꯕꯣꯆꯧꯕꯅ ꯀꯣꯡꯕ ꯀꯩꯊꯦꯜꯗꯒꯤ ꯁꯦꯕꯣꯠ ꯈꯔ ꯂꯩꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯕꯣꯠ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯉꯥꯔꯤꯒ ꯉꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯅ ꯆꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗꯒꯤ ꯁꯦꯕꯣꯠ ꯀꯥꯡꯍꯧ ꯑꯗꯨꯕꯨ ꯆꯥꯔꯨꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯕ, ꯈꯣꯡ ꯍꯥꯝꯕ, ꯄꯨꯛ ꯅꯥꯕꯅꯆꯤꯡꯕ ꯂꯥꯏꯑꯣꯡꯁꯤꯡ ꯎꯠꯂꯛꯄꯗꯒꯤ ꯈꯝꯕ, ꯑꯄꯣꯛꯄꯤ ꯂꯣꯡꯖꯝ ꯑꯣꯡꯕꯤ ꯏꯕꯦꯝꯃꯨ, ꯆꯍꯤ 69, ꯑꯃꯗꯤ ꯈꯝꯕꯒꯤ ꯃꯆꯦ ꯄꯨꯔꯅꯤꯃꯥ, ꯆꯍꯤ 93ꯁꯨ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯣꯡꯖꯝ ꯈꯝꯕ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯆꯦ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯏꯕꯦꯝꯃꯨꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯔꯤꯐꯔ ꯇꯧꯈꯤ꯫ ꯏꯕꯦꯝꯃꯨꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯈꯔ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ICUꯗ ꯊꯝꯗꯨꯅ ꯂꯥꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯈꯝꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯇꯣꯝꯄꯣꯛ, ꯆꯍꯤ 92 ꯑꯗꯨ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕꯗꯒꯤ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯥꯛꯇꯔ ꯔꯥꯖꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈꯝꯕꯒꯤ ꯏꯃꯨꯡꯅ ꯆꯥꯈꯤ ꯍꯥꯏꯔꯤꯕ ꯁꯦꯕꯣꯠ ꯑꯉꯧꯕ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯤꯖꯤꯟꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 9ꯗ ꯀꯣꯡꯕ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯈꯤ ꯍꯥꯏꯔꯤꯕ ꯁꯦꯕꯣꯠ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯨꯕꯗ ꯁꯦꯕꯣꯠ ꯑꯁꯤꯕꯨ ꯂꯩꯃꯤꯟꯅꯈꯤꯕ ꯑꯇꯣꯞꯄ ꯏꯃꯨꯡꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯒꯤ ꯋꯥꯀꯠ ꯂꯩꯇꯕꯇ ꯅꯠꯇꯅ ꯁꯦꯕꯣꯠ ꯑꯗꯨ ꯌꯦꯡꯕꯗ ꯄꯠꯄ ꯄꯨꯝꯕ ꯊꯦꯡꯅꯗꯦ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯉꯧꯕ ꯑꯗꯨꯗ ꯊꯥꯛꯈꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯉꯥꯔꯤ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯇꯤꯟ ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯇ ꯅꯠꯇꯅ ꯉꯥꯔꯤꯒꯤ ꯃꯅꯝ ꯐꯥꯎꯕ ꯅꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯁꯦꯕꯣꯠ ꯉꯧꯕ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯁꯦꯝꯄꯜ ꯂꯧꯈꯠꯇꯨꯅ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ RD ꯋꯤꯡꯒꯤ ꯂꯦꯕꯣꯔꯦꯇꯔꯤꯗ ꯊꯝꯈ꯭ꯔꯦ꯫ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯄꯥꯟ ꯂꯝꯗ ꯁꯦꯝꯄꯜ ꯊꯥꯗꯨꯅ ꯇꯦꯁ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯆꯠꯊꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤ ꯄꯠꯊ ꯄꯨꯝꯊꯔꯕ ꯆꯥꯅ ꯊꯛꯅꯕꯗꯒꯤ ꯊꯣꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯒꯅꯤꯄꯊ ꯁ꯭ꯀꯤꯝ ꯍꯟꯗꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯑꯀꯟꯕ ꯏꯔꯥꯡ ꯍꯧꯔꯛꯂꯦ꯫ ꯑꯒꯅꯤꯄꯊ ꯁ꯭ꯀꯤꯝꯒꯤ ꯃꯥꯌꯣꯛꯇ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯎꯅ ꯏꯔꯥꯡ ꯍꯧꯔꯤꯉꯩ ꯆꯩꯔꯛꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇ ꯑꯅꯧꯕ ꯀꯣꯄꯔꯦꯂꯦꯇꯤꯚ ꯍꯥꯞꯆꯤꯟꯕ ꯈꯛꯇ ꯅꯠꯇꯅ ꯄꯤꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯦꯀꯦꯖ ꯑꯁꯤꯗ ꯅꯍꯥ ꯀꯌꯥ ꯑꯃ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯍꯟꯕꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇ ꯑꯅꯧꯕ ꯃꯁꯛ ꯑꯃ ꯄꯨꯔꯛꯂꯒꯅꯤ꯫ ꯃꯁꯤꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇ ꯑꯅꯧꯕ ꯇꯧꯕ ꯉꯝꯕ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯤꯜ ꯑꯃꯁꯨꯡ ꯅꯍꯥꯁꯤꯡꯒꯤ
ꯑꯁꯦꯡꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯗꯒꯤ ꯀꯥꯟꯅꯕ ꯐꯪꯍꯜꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯍꯥꯁꯤꯡꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ PIBꯅ ꯐꯦꯁꯕꯨꯛ ꯄꯣꯁ ꯑꯃꯗ ꯍꯥꯏꯔꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯔꯤꯀ꯭ꯔꯨꯠ ꯑꯃꯅ ꯆꯍꯤ 4 ꯂꯣꯏꯔꯛꯄꯗ ꯁꯦꯕꯥꯅꯤꯊꯤ ꯄꯦꯀꯦꯖꯒꯤ ꯃꯈꯥꯗ ꯄꯤꯒꯗꯧꯔꯤꯕ ꯂꯨꯄꯥ ꯂꯥꯈ 19,000,000 ꯑꯁꯤꯅ ꯅꯍꯥꯁꯤꯡꯕꯨ ꯁꯦꯜ-ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯍꯟꯕꯒ ꯂꯣꯏꯅꯅ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯒꯅꯤꯄꯊ ꯁ꯭ꯀꯤꯝꯒꯤ ꯃꯥꯌꯣꯛꯇ ꯕꯤꯍꯥꯔ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯍꯔꯤꯌꯥꯅꯥꯗ ꯑꯥꯔꯃꯤꯒꯤ ꯊꯕꯛ ꯊꯥꯔꯤꯕꯁꯤꯡꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯍꯧꯔꯛꯄ ꯏꯔꯥꯡꯅ ꯇ꯭ꯔꯦꯟ ꯑꯃꯗꯤ BJPꯒꯤ ꯔꯨꯂꯤꯡ MLA ꯑꯃ ꯌꯥꯎꯅ ꯅꯨꯡꯅ ꯊꯣꯝꯕꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯨꯗꯨꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅꯁꯨ ꯒꯚꯔꯟꯃꯦꯟꯠꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯕꯛ ꯐꯪꯗꯕ ꯅꯍꯥ ꯀꯌꯥꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨ ꯇꯥꯅꯕ ꯑꯃꯁꯨꯡ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯑꯒꯅꯤꯄꯊꯇ ꯆꯪꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯆꯥꯡꯌꯦꯡ ꯑꯒꯅꯤ ꯄꯔꯤꯈ꯭ꯌꯥ ꯇꯧꯗꯅꯕ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯥꯏꯈꯤ꯫ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯈꯤꯂꯦꯁ ꯌꯥꯗꯕꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯊꯧꯁꯥꯗꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯂꯤꯇꯔꯤ ꯚꯦꯇꯔꯥꯟ ꯈꯔꯅꯁꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯒꯅꯤꯚꯔꯁꯤꯡ ꯑꯁꯤꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯏꯊꯣꯁ ꯑꯃꯁꯨꯡ ꯚꯦꯂ꯭ꯌꯨꯗꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯆꯍꯤ 4 ꯆꯨꯞꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯨꯔꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇꯒꯤ ꯄꯣꯊꯥꯔꯕ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯂꯨꯞ ꯌꯥꯎꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ, ꯅꯦꯚꯤ ꯑꯃꯁꯨꯡ ꯑꯦꯌꯔ ꯐꯣꯔꯁꯇ ꯆꯍꯤ 4ꯒꯤ ꯑꯣꯏꯅ ꯀꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯕꯦꯁꯤꯁꯇ ꯁꯣꯜꯖꯔ ꯔꯤꯀ꯭ꯔꯨꯠ ꯇꯧꯒꯗꯧꯔꯤꯕ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯈꯤꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯁꯤꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯠꯅꯔꯛꯂꯕ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯑꯣꯚꯔꯇꯦꯛ ꯇꯧꯔꯒꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤꯃꯈꯥꯗ ꯆꯍꯤ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯍꯥꯁꯤꯡ ꯁꯔꯚꯤꯁꯦꯁ ꯑꯍꯨꯝ ꯑꯁꯤꯗ ꯆꯪꯕ ꯐꯪꯍꯜꯂꯒꯅꯤ꯫ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯨꯡꯗ ꯆꯥꯗ 15ꯗꯤ ꯔꯤꯒꯨꯂꯔ ꯁꯔꯚꯤꯁꯇ ꯂꯧꯁꯤꯟꯒꯅꯤ꯫ ꯑꯣꯟꯇꯔꯄ꯭ꯔꯦꯅ꯭ꯌꯔ ꯑꯣꯏꯅꯤꯡꯕ ꯅꯍꯥ ꯀꯌꯥ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯦꯀꯦꯖ ꯑꯃꯁꯨꯡ ꯕꯦꯡꯛ ꯂꯣꯟ ꯁ꯭ꯀꯤꯝ ꯐꯪꯍꯟꯒꯅꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯊꯅꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 12ꯀ ꯃꯥꯟꯅꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨꯡ ꯃꯔꯛꯇ ꯂꯦꯞꯈꯤꯕ ꯑꯗꯨ ꯃꯦꯟꯈꯠꯅꯕ ꯑꯈꯟꯅꯕ ꯀꯣꯔꯁꯁꯨ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯒꯅꯤꯄꯊ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯔꯤꯀ꯭ꯔꯨꯠ ꯇꯧꯒꯗꯧꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤ ꯑꯈꯟꯅꯕ ꯔꯤꯖꯟ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯈꯨꯗꯝ ꯑꯣꯏꯅ ꯔꯥꯖꯄꯨꯠ, ꯖꯥꯠ ꯑꯃꯁꯨꯡ ꯁꯤꯈꯅꯆꯤꯡꯕ ꯑꯣꯏꯕꯅ ꯔꯦꯖꯤꯃꯦꯟꯠ ꯈꯔꯒꯤ ꯀꯝꯄꯣꯖꯤꯁꯟꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯔꯤꯖꯤꯃꯦꯟꯇꯦꯜ ꯁꯤꯁꯇꯦꯝꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯑꯒꯅꯤꯚꯔꯁꯤꯡꯒꯤ ꯃꯅꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤꯡ ꯑꯗꯨ ꯈꯟꯒꯠꯀꯗꯕ ꯑꯣꯏꯕꯅ ꯑꯍꯣꯡꯕ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯌꯨꯅꯤꯠ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯒꯅꯤ꯫ ꯑꯒꯅꯤꯚꯔꯁꯤꯡꯒꯤ ꯃꯇꯝ ꯇꯦꯟꯕ ꯑꯗꯨꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯅ ꯍꯥꯏ꯫ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤ ꯑꯃꯗꯤ ꯃꯁꯤ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯏꯆꯟꯇꯣꯝꯕꯤ ꯗꯦꯕꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯧꯈꯤꯕ ꯗꯦꯠ 15/06/2022 ꯑꯌꯨꯛꯀꯤ ꯄꯨꯡ 10:30 ꯇꯥꯕꯗ ꯍꯥꯏꯔꯤꯕ ꯃꯧ ꯑꯁꯤ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯀꯃꯂꯥ ꯄꯔꯦꯡꯗꯒꯤꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯌꯥꯏꯈꯣꯝꯕ ꯑꯦꯂꯥꯏꯁ ꯇꯣꯝꯕ ꯁꯤꯡ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗ ꯆꯍꯤ 3ꯃꯨꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯦꯝ ꯂꯤꯡꯖꯦꯜ ꯗꯦꯕꯤ ꯌꯥꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯧ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤ ꯊꯦꯡꯅꯕꯤꯔꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯗ ꯄꯥꯎ ꯄꯤꯕꯤꯌꯨ꯫ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗꯤ 9862880850꯫ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯔꯕꯗꯤ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯒꯥꯔꯤ ꯃꯐꯝ ꯆꯥꯗꯅ ꯈꯥꯝꯕꯁꯤꯡꯒꯤ ꯐꯣꯇꯣ ꯊꯥꯔꯛꯄꯁꯤꯡꯗ ꯂꯨꯄꯥ 500 ꯔꯤꯋꯥꯔꯗ ꯄꯤꯔꯒꯅꯤ꯫ ꯒꯥꯔꯤ ꯃꯐꯝ ꯆꯥꯗꯅ ꯈꯥꯝꯖꯤꯟꯕꯁꯤꯡꯒꯤ ꯐꯣꯇꯣ ꯅꯝꯗꯨꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯔꯤꯋꯥꯔꯗ ꯑꯣꯏꯅ ꯄꯤꯅꯕꯒꯤ ꯑꯅꯧꯕ ꯂꯣ ꯑꯃ ꯑꯊꯨꯕꯗ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯗꯤꯀꯥꯔꯕꯣꯅꯥꯏꯖꯦꯁꯟ ꯁꯃꯤꯠ 2022ꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯅ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯐꯥꯏꯟ ꯂꯨꯄꯥ 1,000,000 ꯌꯧꯕ ꯇꯥꯔꯕꯗꯤ ꯒꯥꯔꯤ ꯂꯥꯟꯅ ꯈꯥꯝꯖꯤꯟꯕꯒꯤ ꯐꯣꯇꯣ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯔꯤꯋꯥꯔꯗ ꯑꯣꯏꯅ ꯂꯨꯄꯥ 500 ꯑꯁꯤ ꯄꯤꯒꯗꯕꯅꯤ꯫
ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯃꯠꯇꯅ ꯄꯥꯔꯀꯤꯡ ꯁ꯭ꯄꯦꯁ ꯑꯃꯠꯇ ꯁꯦꯝꯗꯨꯅ ꯊꯝꯅꯗꯦ, ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯀꯥꯔꯗꯤ ꯂꯩꯅꯕ ꯌꯥꯎꯔꯤ꯫ ꯗꯤꯜꯂꯤꯗꯗꯤ ꯑꯄꯥꯛꯄ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯄꯥꯔꯀꯤꯡꯒꯤ ꯃꯐꯝꯒꯨꯝꯅ ꯃꯤꯌꯥꯝꯅ ꯈꯟꯅꯔꯤ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯥꯔ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯥꯛꯂꯦ ꯍꯥꯏꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯂꯦꯖꯤꯁꯂꯦꯇꯤꯚ ꯐ꯭ꯔꯦꯝꯋꯥꯔꯛ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯒꯥꯔꯤꯁꯤꯡ ꯃꯐꯝ ꯆꯥꯗꯅ ꯈꯥꯝꯖꯤꯟꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯋꯥꯔꯒꯤ ꯃꯇꯥꯡꯗ ꯑꯞꯗꯦꯠ ꯑꯃꯈꯛ ꯇꯧꯖꯒꯦ, ꯃꯗꯨꯗꯤ ꯄꯨꯇꯤꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯆꯥꯏꯅꯥꯅ ꯔꯁꯤꯌꯥ ꯁꯧꯒꯠꯈ꯭ꯔꯦ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯤ ꯖꯤꯟꯄꯤꯡꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯔꯁꯤꯌꯥꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯏꯅꯥꯅ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯃꯣꯁꯀꯣꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯆꯧꯕ ꯊꯕꯛ ꯑꯗꯨ ꯀꯟꯗꯦꯝ ꯇꯧ ꯍꯥꯏꯕꯗ ꯆꯥꯏꯅꯥꯅ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯆꯨꯞꯀꯤ ꯁꯦꯡꯁꯟꯁꯤꯡ ꯑꯃꯁꯨꯡ ꯀꯤꯌꯚꯇ ꯈꯨꯠꯂꯥꯏ ꯌꯣꯟꯕꯁꯤꯡ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯔꯗꯨꯅ ꯆꯥꯏꯅꯥꯅ ꯔꯁꯤꯌꯥꯒꯤꯗꯃꯛ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯀꯣꯚꯔ ꯄꯤꯈꯤ꯫ ꯁꯣꯚꯔꯦꯟꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯥꯏꯅꯥꯅ ꯔꯁꯤꯌꯥꯗ ꯃꯈꯥ ꯇꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯗ ꯐꯣꯟ ꯇꯧꯈꯤꯕ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯤ ꯖꯤꯟꯄꯤꯡꯅ ꯍꯥꯏꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯄꯜꯂꯗꯨꯅ ꯁ꯭ꯇꯦꯠ ꯕ꯭ꯔꯣꯗꯀꯥꯁꯇꯔ CCTVꯅ ꯍꯥꯏꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯗ ꯂꯥꯟ ꯍꯧꯈꯤꯕ ꯃꯇꯨꯡꯗꯒꯤ ꯃꯁꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯅꯤꯔꯛ ꯁꯨꯕ ꯇꯦꯂꯤꯐꯣꯟ ꯇꯧꯅꯕꯅꯤ꯫ ꯒ꯭ꯂꯣꯕꯦꯜꯒꯤ ꯏꯔꯥꯡ ꯑꯃꯁꯨꯡ ꯑꯍꯣꯡꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗꯒꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯤꯁꯤꯡꯗ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯤ ꯖꯤꯟꯄꯤꯡꯅ ꯊꯥꯒꯠꯈꯤ꯫ ꯕꯩꯖꯤꯡꯗ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯍꯦꯟꯅ ꯀꯟꯁꯤꯟꯍꯟꯅꯕꯒꯤ ꯑꯅꯤꯡꯕ ꯂꯩ ꯍꯥꯏꯅ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯥꯏꯟꯅ ꯌꯥꯗꯕ ꯋꯦꯁꯇꯔꯟ ꯁꯦꯡꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯏꯀꯣꯅꯣꯃꯤꯛꯀꯤ ꯇꯦꯡꯕꯥꯡꯅꯕ ꯍꯦꯟꯒꯠꯍꯟꯅꯕ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯗꯨꯅ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯅ ꯀ꯭ꯔꯦꯝꯂꯤꯟꯅ ꯍꯥꯏꯈꯤ꯫ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯁꯦꯡꯁꯟ ꯄꯣꯂꯤꯁꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯈ꯭ꯔꯕ ꯒ꯭ꯂꯣꯕꯦꯜ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯂꯒ ꯏꯅꯔꯖꯤ, ꯐꯥꯏꯅꯥꯟꯁꯤꯌꯦꯜ, ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ, ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯃꯁꯨꯡ ꯑꯇꯩ ꯍꯤꯔꯝꯁꯤꯡꯗ ꯇꯦꯡꯕꯥꯡꯅꯕ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯅꯕꯁꯨ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯟ ꯀꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯀ꯭ꯔꯦꯝꯂꯤꯟꯅ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ꯫ ꯑꯩꯅ ꯄꯥꯊꯣꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫